mayam buhan mamakchada punsula yumnam natram osari ngasi senin asina episode digi makadara pa episode IT1 pudun laksari ain movie si patoku matamna so kilan ki babadi chithana do bayar basu mayam ngakpiu do mayam senin sibusu support of you hajari fare judi mayam movie rum namai onsil hasi mamang episode se khana so kibdagi laba mai esi sanjit ki makungda chungki duna sanjit si ki ba adu phaw mayam yeng bikri masigi matung ta episode mayam da kudul tamjari mayam video sigi marak thana mayam ngasi di mayam da kanaraba apps amagi manam share tawzuki apps adudi rami sakan hariba apps aduni masigi gaming app asi yamna safe oi game asi sanaraga paisa tamba yaba apps amani hariba rami sakan asida mi core ama hene active oiduna lei mayamna rami sakan sanaba hairagadi game asi sanaraga paisa tambiu aduga mayamna karigum haitragasu apps asida practice tawbagi yabagi khutung saba leiri aduga hairaba matung paisa thadaduna apps asdagi paisa talo aduga akoina karigumba deposit tawbu matamda yamna safe oiba facility available oigani ba samna hairabada phone pay paytm debit card credit card ki deposit tawbada sungsoi soidana yagani aduga deposit tawbu matamda lakleragadi lupa lising ani gi bonus phawbo phangba yariba aduga masigi app asda rami sanaba matamda phone ado hengsaloi screen yengduna nungaina sanaba yaba apps amaneba mayamna sanaba pambi be yaurogadi ai description da link ado hapsaramge link adu sanglaga download toksun biu aduga register tawbu matamda lupa lising ani gi welcome bonus su phangbiu masigi game sanaba paisa mangu aduna karimu sanaba matamda nakuna sana 16 game sanaba hajari hausi movie asi gahan masin asida sanjit ki asi baksang asi mathau mangam pangthoknaba tawbagi ulakli lediba family asi su yamna nungai taba thamoi sokpa haibdu oire somna sanchin angang oringai chawraba matungi thawdok kay ama ningsinglakli lokisu mayambaga haukiba kayada nungsina loina kiba amadi afaba pawta kaya pibi kiba asi su ningsinglakli pavitra su sanchina roki amadi pavitra makhoi ni ki lohongbada bahangna support tawbi kiba kaya adu su ningsinglakli saka thamoi sokna kapsari mana tawkiba adu ningsinglaga asumna sekhana kapliba asida pavitra roki amadi bidyana sekhabu phathanabu honari sekhana sanchina akhubu matam pumbagi thatuk tuna chatkre mangonda laba mai ese tasin kibani adubu kanamdana khangde laba asi kamdongna takibagi haiba ai kudimang ado haige hari rokina ise amukta tapthau hairaga phathari aduga kona wari esi sanasi hari adubu sekhana nati hauji kudimang ado aina haigani hari pavitra nasu sekhabu khamli somnana mana haninglibado haje sanu hari sekhana aina aramba kaya ama tawkhre rani boy na sialagi bareli da purakibani aduga koina sinapura salubana mai ki pat jumbi sing haraga amuk phamtha duna kaplaga haujina akoi gi sachit achi sire aina aramba kaya ama tawkhre hauji aigi aseng mase haigidi masigi matung nakoi naingona saurabasu nganglabasu yumdagi tantholabasu nakoi gi apama taw adubu aidi aseng mase hairani suda kana nangna kari haninglibano sekha aseng bado fajana hayo sekhana sanjiti makungna takiba laba mahi edu mahagi makutagi ni hagi tawbaga pavitana laba adu agi kuttagi takibani harami pavitana di sekhana haningliba se mahangna khangladuna sekhana tawkiba aranba adu mahangna ni harami sekha amadi leriba taisu pavitana asum harakpasida makoi angakpa habido ori somdana ranina linnupa asta ahambada aibu surung manung asdagi lautho linnupa asna surung asdadi isorgi trisuna tingjinduna laikri maram asna nak surung asdagi thokpa ngamdribani adubu aigumna lingi sakti leragadi irailaina thokpa ngamgani harami masdagi ranina nofe tawraga asengbani lining thaunang haribado hausti matam lakle nangi haksang da yauriba mani ado aingona piraklo hari wai ese tabla lin asidi masa as pakale adubu ranina pagi makuna lin nupas ki makuridagi mani asi lauthoklami masdagi nupa asisu lamai da wan thakri aduga ranina mani asi magi makurida hapsankre hauji mangona lingi sakti ado yaukri somdana pavitana thokiba kaya asi manani haiba asida sekhana nati hari adubu pavitana sekhabu karisu haidana ba ingi tawri sekha rani da haikiba aihak pavitra ki asi bhaksang ngim pami aigi thamoi asi pena ba haikiba kaya asi ningsinglaga pavitana asumna tawri basi karigino aina di magi asi bhaksang asi yengba pangkibani mabu hatpa pangkibani haina kanjari pavitana laba habliba bel ado aigi khuttagi takibani hari Bidyana pavitra babin hari base asing manate pavitra babina asumna kaurungani habse thajade haina khanjari pavitra aina rumda laba haliba bel ado loba saluraga halakpada aigi khuttagi takibani hatu tawbada karaida kanara takibano haiba khanghaudre maram masina aina laktuna laba ado leramdre haikibado hairi kani kana nate piku nangna adumna tawba haibase oithoktabani aina sunangbu thajai nangna sumna tawramoi haiba aduga nangna su khangkhrabani laba ase yamna danger oi haibase pavitra kaptuna masi ayamna soikre aina hatu tawbada kudima atu aina loinaba kaukthokri soikre hari masdagi somnana sauna pavitra gi mamai kupang tharam aduga hari soikre haiba nangi asoiba section haudaba aduna aigi sa matam pumbadagi aiga kainari aigi sanchit matam pumbadagi akoi bu thadok tuna chatkre haiduna ningamdana kapsari babli hoina somnabu phathana ba honari pavitra sum mataw ase ubasida nungaitana kapsari manohana baya babi matam ase thengjilagle akoi salasi hari rokina pavitra piku ai khangi kudima ase nahangna tawba nati haiba aduga nang nasana naranja jariba asigi maramdi ai karigino haiba khangti haibaga roki asi salasi haina manohar na korokle mastegi roki su satna batawre
matam adu da kanikana masada karigumam fawbadagi mayamda second amta ngaiko aingona fawriba asina takpadi ekoi nataba mafam asida kanagumba ama leiri harami bidyana kanagumba ama hairibasi fatraba karigumba ama oigadawribara hangli kanikana aisu karino haibadi fajana khangde ai yingluki hairaga sakri somdana mendi laktuna yinglakpada kanika asi saji onduna chalamba asi thengnari mendina masina kana oriba jano rani aka gi lefang khangdunaba magi maramda khangduktaba yaroi haina khalaga songsili kanika su mendi asi ure mendina he saji ai tumina mafam asigi maramda khangdukpa lakpa nati rani aka na ngaira muhabidagi ai mafam asida laklibani hari hauji saji asi kanika onthorokli matawista mendina nangdi ekhoigi sagi kanglopni amungna saji onba amungna myoiba onba hari mendina asum nahari basi mendisu hangoi onbagi hari bani mendina kanika ta rani akabu ubra nungmagi magi khonti do sahaudrabadi ai nungai phom khangdi hari kanika na mendida nangi rani akado amu hana halaroi hairam somdana surung jangfam nungna mensiliba ahoba astagi linama mapana throkli aduga lin asi rani on throkli mahanglin on basungamle lingi sakti mangonda su yaukri mani aduna mongon hapsan kibedagi rani na noktuna hausdi ai hana gumna mung lakle nakoi naibu karini haina khanbage ai ase surung asigi manungda adum leirani khalibra rani bu maiti bebi baibase oithoktabani aduga masada amu nungsiraba agi pisas bibi nang mafam asta sep oina leigani nang karisu tawroi mafam asta nang leiramu lin asina nang bu senagani ai yam tuna nangi nakta lakani haram laga satkre somdana roki sudakar hoi sanjitpu sanskar tawnabagi puthorokli rokina mayambana hairamba kaya siningsing laga kapsari matam aduda nupi amasu lakli nupi asigi maming sarika kawi babitana kanano haina bidyada hangi bidyana mak ase sarika ni sanchit bayaga yamna luna tinaba marupni akhoi mayamna sanchit baya amadi sarika ga lohnaba khanarambani adubu sarika di mapalamda larik tamba sakhi masdagi mahak amuhana thorakhitri hairam sarikana kaptuna sanchit aina laglibase yamna thengkhri I am sorry hairaga mayam lariba manakta sangkhri sudakana rokida safu adu puraklabra hain hangi matam aduda babuji na purakle hairaklam babuji asi karisu tawduna lakpasida sudakar hoidi ngakli masdagi babuji na mantra sonduna safu adu pairaga chatpa hokri asumna makoisu sanchit puraga sanskar tawnabagi chatkhri lehoriba sing asidi thamoi sokna kapsari aduga makoisu yumna changlakle bablina somnada babi aigi mit asina masing marang ubagira akhoigi babuji adu karisu tawtaba amagum aina uki haina hangli bidyana haujigi dadu do akoi hanagi dadu duni maram asina takpadi akhoigi dadu do halaklaba natra hairaga somnada hangi babitana kamaina oithokadoribano dadajidi sarang aduda fajinduna thamkibani haina khanjari somnana hairi nakoina sinapur chakiba matam aduda babuji sarang manung adudagi thoraki mahang nai khoida attack tawnaba hana bu honaraki matam aduda ai amadi sudakana akhoi ani puna babuji ga yanaba ama thamki pisas onabagi akoina yanaba thamki ba aduda akhoigi hanagi babuji do halhan bi hajaki mahang nasu akoina hajariba ado yaki aduga hauji nakoina ukiba babuji ado akhoigi hanagi asingba babuji duni hari babitana masina sengbo oiragadi ima baba nakoi ani di haibaga pisas babuji si laktuna makoi ani di pisas orma tabani haram masdagi leriba sing asitu babuji ubasida masa adu pakale angak paibdo ore pisas babuji asina somnada nahangna yanaba ama thamkrabani nangna su madu pangthokpa tabani maram asina ai mafam masda laklibani nakoi ani na pisas ondri makai ai mafam asdagi chatkadaba pisas adu nati haram hauji babuji asi ani sure amadi pisas babuji ni sudakar amadi somnana asengma babuji halhan biu haiduna pisas babuji da yanaba thamki bisina asengma babuji halakibani aduga hauji leriba asina pisas babuji ni matung tarakpa episode pisas babuji amadi asengba babuji ani gi fight ado uba fangbigani matam adu fawu mayam na ngaminarasi fare adudi mayam masigi episode asi matang asle loisinjare aina movie asi pathopa matamna soi kilan kibam digital nando ba yarbasu mayam na ngapiu aduga mayam ni sinin asibusu nungsibiduna like comment amadi subscribe tawbiram hajari fare adudi mayam mathangi movie da thengnerasi ngasigi kainarasi bye bye